ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥ ꯂꯩꯔꯨꯔꯦ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯄꯨ ꯃꯥꯒꯤ ꯄꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯆꯍꯤ ꯀꯌꯥ ꯏꯁꯥ ꯑꯅꯤꯃ ꯀꯛꯊꯠꯄꯤꯔꯒ ꯄꯥꯏꯖꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯦꯗꯣ ꯄꯣꯟ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯒꯗ꯭ꯔꯥ ꯊꯥꯗꯣꯔꯛꯂꯕꯁꯨ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ ꯂꯩꯇꯦ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯑꯋꯥꯕꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯝꯂ ꯃꯥꯜꯂꯦ ꯄꯥꯝꯗꯤ ꯄꯥꯝꯗ ꯂꯧꯁꯤꯟꯕꯗ ꯇꯥꯔꯦꯗꯣ ꯁꯣꯝꯗ ꯒꯤꯗꯜꯗꯣ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯁꯥꯎꯅ ꯐꯝꯂꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯌꯦꯠꯄ ꯄꯤꯕ ꯐꯩ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯇꯞꯅ ꯈꯪꯂꯛꯀꯅꯤ ꯁꯣꯝꯗ ꯕꯤꯕꯥꯔꯦꯜꯗꯣ ꯍꯟꯅꯕ ꯍꯥꯏꯗꯅ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯗꯦꯅꯦꯜꯅ ꯉꯛꯅ ꯍꯪꯂꯛꯏ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯏꯗꯨꯅ ꯄ꯭ꯔꯤꯌꯥꯗꯒꯤ ꯂꯦꯝꯕꯤꯒꯤ ꯅꯝꯕꯔ ꯑꯝꯇ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯂꯦꯝꯕꯤ ꯄꯜꯂꯛꯄꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯤꯍꯨꯟꯗꯨ ꯊꯨꯛ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯪꯂꯛꯏ ꯀꯩꯒꯤ ꯂꯦꯝꯕꯤꯒꯤ ꯅꯝꯕꯔ ꯑꯃꯨꯛ ꯂꯧꯗꯣꯏꯗꯨꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩ ꯑꯗꯨꯏ ꯂꯧꯒꯦ ꯇꯧꯕꯅꯤ ꯕꯤꯕꯥꯔꯦꯜꯅ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯆꯦ ꯄꯥꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯇꯨꯁꯦ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯕꯤꯒꯦ ꯀꯥꯏꯅ ꯈꯜꯂꯤ ꯖꯥꯠꯂꯣ ꯗꯦꯅꯦꯜꯅ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯑꯉꯥꯡ ꯋꯥꯔꯤ ꯅꯠꯇꯦ ꯅꯪ ꯈꯪꯉꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯍꯥꯏꯔꯛꯏ ꯇꯤꯟꯅꯔ ꯑꯗꯨꯐꯥꯎ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯇꯤꯟꯅꯕ ꯄꯨꯟꯕꯒꯤ ꯀꯌꯥꯊ꯭ꯔ ꯂꯩꯔꯤꯒꯦ ꯄꯛꯇꯦꯍꯦ ꯌꯥꯏꯁꯅꯥꯅ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯅꯝꯕꯔ ꯑꯝꯇ ꯂꯧꯔꯣ ꯍꯥꯏꯕꯒꯤ ꯂꯧꯒꯦ ꯇꯧꯕꯅꯤ ꯃꯤꯅꯥꯏꯁꯤꯗꯤ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕ ꯃꯤꯒ ꯌꯥꯝ ꯁꯥꯏ ꯑꯄꯥꯏ ꯑꯄꯣꯟꯅ ꯊꯣꯝꯃ ꯍꯦꯛ ꯍꯥꯠꯂꯝꯕ ꯑꯗꯨꯒ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯑꯝꯕ ꯌꯥꯔꯦ ꯑꯀꯟ ꯑꯊꯧ ꯁꯥꯔꯛꯑꯅꯨ ꯐꯠ ꯂꯧꯔꯒꯅꯦ ꯐꯠꯍꯟꯅꯕ ꯇꯧꯔꯁꯤ ꯉꯥꯡꯅꯗꯅ ꯄ꯭ꯔꯤꯌꯥꯗꯒꯤ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯊꯣꯛꯂꯛꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯃꯌꯥ ꯌꯧꯔꯝꯗꯥꯏꯗ ꯔꯤꯌꯥꯗꯨ ꯐꯠ ꯆꯪꯂꯛꯏ ꯁꯥꯔ ꯀꯩ ꯂꯩꯔꯦ ꯑꯩꯗꯣ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯁꯥꯔꯅ ꯌꯨꯝ ꯐꯥꯎꯕꯗꯪ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯗꯦꯅꯦꯜ ꯃꯥꯂꯦꯝꯉꯥꯟꯕꯔ ꯑꯃꯅ ꯗ꯭ꯔꯣꯞ ꯇꯧꯍꯜꯂꯝꯃꯨ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨꯝꯗ ꯏꯃꯥꯅ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯊꯕꯛ ꯂꯩ ꯍꯥꯏꯔꯛꯄꯅꯤ ꯗꯦꯅꯦꯜꯗ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯍꯜꯂꯨ ꯗꯦꯅꯦꯜ ꯅꯪꯅ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯨ ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯝꯅꯤꯅꯦ ꯗꯁꯥ ꯄꯨꯝꯅꯃꯛ ꯗꯦꯅꯦꯜꯗ ꯏꯟꯁꯤꯟꯕꯤꯔꯦ ꯇꯟꯅ ꯎꯄꯥꯏ ꯂꯩꯇ ꯔꯤꯌꯥꯗꯣ ꯃꯥꯅ ꯊꯤꯟꯕꯗ ꯇꯥꯔꯦ ꯗꯦꯅꯦꯜꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯒꯥꯔꯤ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ ꯁꯤꯒꯨꯝꯕ ꯃꯊꯤ ꯃꯀꯨꯝ ꯄꯨꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯊꯟꯖꯤꯜꯂꯝꯕ ꯃꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗꯅ ꯃꯣꯏꯅ ꯂꯧꯈꯤꯕ ꯑꯩꯅꯒ ꯑꯍꯟ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤ ꯃꯁꯤ ꯔꯤꯌꯥ ꯍꯥꯏꯕꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕꯤꯁꯦ ꯒꯥꯔꯤꯁꯤꯗ ꯄꯨꯔ ꯆꯠꯇꯣꯏꯁꯤꯅꯦꯅ ꯇꯟꯖꯤꯟꯈ꯭ꯔꯦ ꯃꯁꯛꯁꯤꯒ ꯃꯔꯩ ꯀꯣꯜꯂꯗꯅ ꯇꯥꯅꯤꯡꯗꯕꯅ ꯃꯈꯣꯟꯅꯤꯅ ꯇꯜꯂꯤ ꯍꯥꯏꯔꯨꯕꯁꯨ ꯉꯝꯖꯗ ꯗꯦꯅꯦꯜꯅ ꯔꯤꯌꯥꯕꯨ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯈ꯭ꯔꯦ ꯔꯤꯌꯥꯅ ꯕꯤꯕꯥꯔꯦꯜꯕꯨ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯅꯕ ꯃꯔꯩꯒ ꯀꯣꯜꯂꯒ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯤꯗꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯕꯥꯔꯦꯜ ꯆꯪꯂꯛꯄꯗꯨꯗ ꯐꯠ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯩꯅꯦ ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯕꯤꯔꯛꯂꯗꯤ ꯊꯣꯡꯁꯦ ꯍꯥꯟꯅ ꯊꯤꯟꯕꯤꯔꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯍꯦꯛ ꯄꯥꯈꯠꯂꯦꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯕꯤꯕꯥꯔꯦꯜꯗꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯇꯨꯡꯗꯗꯤ ꯅꯣꯛ ꯍꯥꯟꯅ ꯇꯧꯔꯛꯑꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯁꯣꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯧꯕꯤꯔꯛꯂꯕꯣ ꯌꯥꯝꯕꯨꯡ ꯂꯧꯔꯦ ꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯑꯒꯦ ꯍꯣꯏ ꯌꯥꯝꯕꯨꯡ ꯐꯣꯟꯗꯨ ꯂꯧꯔꯒ ꯔꯤꯡ ꯆꯠꯂꯤꯕꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯉꯥꯏꯔꯤ ꯔꯤꯡꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯇꯨꯡꯗ ꯀꯣꯜꯗꯨ ꯄꯥꯏꯔꯛꯂꯦ ꯍꯜꯂꯣ ꯀꯅꯥ ꯂꯦꯝꯕꯤ ꯑꯩꯅꯤ ꯆꯦ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯆꯦꯅ ꯇꯧꯔꯛꯏꯁꯦ ꯆꯦ ꯅꯪ ꯐꯣꯟ ꯑꯅꯧꯕ ꯂꯩꯔꯕꯣ ꯏꯃꯥꯅ ꯂꯩꯗꯦꯗ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯏ ꯆꯦ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯛꯄꯅꯤ ꯃꯣꯏꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯦꯅ ꯇꯧꯔꯛꯄꯅꯤ ꯑꯣ
ꯏꯃꯥꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯅꯪꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦꯅ ꯈꯜꯂꯝꯃꯤꯅꯦ ꯑꯩꯅ ꯏꯃꯥꯗ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕꯗꯁꯨ ꯄꯥꯏꯍꯟꯕꯤꯔꯛꯇꯦ ꯅꯪꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯅ ꯋꯥꯔꯤ ꯁꯥꯍꯟꯗꯕꯅꯤ ꯏꯃꯥꯇꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯆꯦ ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯍꯟꯗꯛ ꯃꯔꯛ ꯃꯪꯗ ꯇꯣꯏꯅ ꯎꯏ ꯌꯥꯝꯅꯁꯨ ꯀꯞꯄꯝꯃꯤ ꯑꯗꯨꯒꯤ ꯑꯩꯅ ꯗꯥ ꯃꯥꯂꯦꯝꯗꯅꯦ ꯅꯪ ꯎꯅꯕ ꯑꯝꯇ ꯆꯠꯄꯤꯌꯣꯅ ꯍꯥꯏꯈꯤꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕꯁꯤ ꯃꯅꯥꯎꯅꯨꯄꯤꯅ ꯀꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ ꯂꯥꯞꯅ ꯂꯩꯔꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯒꯤꯗꯃꯛ ꯈꯟꯖꯕꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯀꯥ ꯍꯦꯟꯅ ꯅꯧꯊꯖꯩ ꯑꯋꯥꯕꯗꯨ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ ꯈꯟꯗꯣꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨ ꯏꯃꯥꯇꯣꯟ ꯕꯕꯥꯍꯣꯏꯒꯤ ꯑꯁꯥ ꯄꯨꯝꯕ ꯅꯪꯗ ꯂꯣꯏꯅ ꯊꯝꯂꯤꯕꯅꯤ ꯃꯗꯨ ꯀꯥꯏꯍꯟꯒꯅꯨꯀꯣ ꯂꯦꯝꯕꯤ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯩꯌꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯣꯏꯅ ꯇꯥꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯍꯣꯏ ꯐꯥꯎꯔꯛꯇꯣꯏꯅꯤ ꯐꯖꯅ ꯂꯩꯌꯨ ꯆꯥꯕ ꯊꯛꯄꯗ ꯍꯩꯁꯤꯡꯉꯨ ꯅꯥꯔꯛꯀꯅꯤꯀꯣ ꯅꯥꯗꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯑꯗꯣ ꯆꯦ ꯏꯇꯩ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯣ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯦ ꯐꯥꯎꯅꯩꯌꯦ ꯃꯥꯗꯣ ꯑꯦꯛꯖꯥꯝ ꯑꯃꯁꯨ ꯊꯥꯒꯗꯕ ꯋꯥꯠꯂꯤ ꯃꯥꯜꯂꯤ ꯃꯗꯨ ꯂꯣꯏꯔꯒ ꯈꯔ ꯇꯞꯅ ꯊꯣꯛꯂꯛꯀꯅꯤꯗꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯄꯨꯔ ꯂꯥꯛꯑꯗꯤ ꯊꯃꯣꯏ ꯀꯥꯏꯖꯍꯧꯅꯤ ꯆꯦꯅ ꯅꯣꯏꯅ ꯇꯩꯅꯕꯨ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗ꯭ꯔꯅꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯑꯥꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯗꯤ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯛꯊꯣꯔꯛꯏ ꯌꯥꯏꯁꯅꯥꯁꯨ ꯍꯦꯛ ꯅꯣꯛꯁꯤꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯕꯤꯌꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯇꯩꯒꯤ ꯃꯒꯨꯟ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯣ ꯑꯩꯁꯨ ꯊꯝꯂꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯑꯣꯀꯣ ꯆꯦ ꯍꯣꯏ ꯐꯥꯎꯔꯛꯀꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯁꯅꯥꯗꯣ ꯋꯥꯈꯜꯗ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯄꯥꯔꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯕ ꯐꯣꯟ ꯌꯥꯔꯤꯀꯥꯟꯗꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯈꯤꯗꯦ ꯊꯕꯛ ꯐꯅ ꯆꯤꯜꯂꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯕꯗꯤ ꯄꯥꯎ ꯐꯥꯎꯔꯛꯐꯝ ꯊꯣꯛꯄꯅꯤ ꯃꯥꯒꯤ ꯃꯃꯥꯇꯣꯟꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯟꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯔꯤꯒꯤ ꯃꯃꯥꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅꯤ ꯃꯥ ꯋꯥꯈꯜꯗꯨ ꯂꯩꯇꯥꯖꯗꯦ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯃꯪꯂꯤꯉꯩ ꯈꯪꯍꯧꯗ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯖꯩ ꯃꯁꯥꯗꯣ ꯀꯩꯗꯧꯔꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯅꯁꯥꯗꯣ ꯍꯥ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯁꯦ ꯐꯣꯟꯁꯤꯗ ꯂꯩꯔꯦ ꯑꯃꯕꯨ ꯌꯥꯏꯁꯅꯥꯅ ꯐꯣꯟꯗꯨ ꯇꯞꯅ ꯄꯤꯔꯛꯂꯤꯕ ꯐꯣꯟꯗꯨ ꯂꯧꯁꯤꯜꯂꯦ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯌꯥꯏꯁꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯊꯦꯡꯂꯦ ꯌꯥꯏꯁꯅꯥꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯍꯩꯅꯗꯕ ꯑꯃꯒꯨꯝ ꯃꯁꯥꯗꯣ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯒ ꯍꯥꯏꯔꯛꯑꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯌꯥꯝꯕꯨꯡ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯄꯁꯤ ꯄꯤꯕꯥꯔꯦꯜꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯁꯥꯗ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯤꯅ ꯁꯣꯛꯄ ꯊꯦꯡꯕ ꯇꯧꯕꯁꯤ ꯃꯁꯥꯗ ꯏꯀꯤ ꯀꯤꯖꯕ ꯐꯥꯎꯈꯤꯕꯅꯤ ꯃꯌꯥꯝꯁꯤꯕꯨ ꯐꯅꯕ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯆꯠꯊꯩ ꯊꯦꯔꯥꯄꯤꯁ ꯑꯐꯕ ꯀꯌꯥ ꯊꯝꯗꯨꯅ ꯂꯥꯌꯦꯡꯂꯤ ꯃꯥꯇꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯅꯨꯡꯁꯤꯖꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯂꯥꯛꯐꯝ ꯃꯌꯥꯝꯁꯤ ꯎꯔꯒ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯔꯝꯗꯤ ꯈꯪꯖꯗꯦ ꯈꯪꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯛꯈꯤꯒꯗ꯭ꯔꯥ ꯐꯔꯦ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯗꯤ ꯕꯤꯜꯁꯤ ꯈꯤꯡꯂꯨꯀꯣ ꯄꯣꯊꯥꯖꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯣ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯂꯩꯃꯅ ꯉꯥ ꯃꯔꯨꯒꯗꯨ ꯃꯟꯕꯤꯔꯒ ꯐꯖꯅ ꯁꯦꯝꯕꯤ ꯄ꯭ꯂꯦꯠꯇꯨ ꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯁꯦ ꯏꯃꯥꯁꯤꯅ ꯐꯖꯅ ꯌꯦꯡꯂꯕꯅꯤ ꯆꯥꯊꯣꯛꯑꯣ ꯌꯥꯔꯅꯤꯗ ꯏꯃꯥꯁꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯊꯣꯛꯄꯤꯔꯣ ꯍꯣꯏꯅꯦ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯇꯧꯕꯤꯄꯣꯟꯇꯦ ꯅꯍꯥꯔꯐꯥꯎ ꯇꯧꯕꯤꯗꯝꯅꯤ ꯏꯁ ꯅꯣꯏꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯀꯔꯤ ꯁꯦꯕꯥ ꯄꯥꯝꯂꯤꯒꯦ ꯁꯦꯕꯥ ꯌꯥꯝ ꯄꯥꯝꯂꯒꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯗꯅ ꯍꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗ꯭ꯔꯤ ꯄꯤꯕꯥꯔꯦꯜꯗꯨ ꯆꯥꯛꯇꯨ ꯆꯥꯅ ꯌꯥꯏꯁꯅꯥꯗ ꯂꯣꯟꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯤ ꯊꯣꯏꯕ ꯅꯪꯕꯨ ꯊꯜꯂꯕ꯭ꯔꯣ ꯊꯟꯗ꯭ꯔꯤ ꯑꯗꯨꯗꯤ ꯆꯥꯔꯣꯗꯅ ꯀꯩꯕꯨ ꯈꯜꯂꯤꯅꯣ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯟꯊꯔꯒ ꯆꯥꯛꯇꯨ ꯆꯥꯈ꯭ꯔꯦ
ꯃꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯆꯅꯨꯗꯨ ꯅꯣꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯇꯨꯡꯗ ꯆꯅꯨꯅ ꯌꯥꯏꯁꯅꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯩ꯫ ꯂꯩꯃꯗꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯗꯧꯔꯦ ꯏꯃꯥꯁꯤ." "ꯌꯦꯡꯉꯣꯏ, ꯅꯣꯡ ꯃꯪꯉꯤ, ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯈꯔ ꯁꯤꯠꯂꯤ, ꯊꯣꯡꯅꯥꯎꯒꯁꯤ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯕꯣ?" ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯆꯦꯠꯅ ꯂꯣꯜꯂꯕ꯭ꯔꯥ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ "ꯅꯪꯕꯨ ꯅꯇꯣꯝꯇ ꯇꯨꯝꯕꯁꯤ ꯀꯤꯒꯗ꯭ꯔꯣ? ꯏꯃꯥꯁꯤꯒ ꯇꯨꯝꯁꯤꯔꯣ?" "ꯌꯥꯔꯅꯤꯗ ꯏꯃꯥꯁꯤ, ꯑꯩ ꯀꯩꯁꯨ ꯀꯤꯔꯣꯏꯌꯦ. ꯏꯃꯥꯁꯤꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯂꯝꯃꯅꯤ." "ꯍꯣꯏ ꯍꯣꯏ, ꯕꯦꯝꯃꯥ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯨꯀꯣ, ꯏꯃꯥꯁꯤꯁꯨ ꯇꯨꯝꯂꯨꯔꯒꯦ." ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨꯅ ꯐꯖꯅ ꯌꯦꯡꯕꯤꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯣꯡꯁꯨ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯔꯤꯛ ꯃꯔꯤꯛ ꯇꯞꯅ ꯆꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯃꯃꯤꯠꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯐꯥꯛꯂꯛꯏ, ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯑꯀꯟꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯂꯤ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯛ ꯆꯪꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯅꯨꯄꯤꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯈꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯗꯨ ꯊꯤꯟꯊꯗꯦ, ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯒ ꯌꯥꯏꯁꯅꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ, ꯌꯥꯝ ꯄꯥꯈꯠꯆꯅ꯫ "ꯌꯥꯏꯁꯅꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯒ꯭ꯌꯥꯟ ꯇꯥꯎꯁꯤ, ꯌꯥꯝꯕꯨꯡꯅꯤ." ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯥꯔꯒ ꯄꯤꯕꯥꯔꯦꯜꯒꯤ ꯃꯁꯥꯗꯨ ꯃꯥꯔꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯈ꯭ꯋꯥꯡꯗꯨꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ꯫ ꯑꯩ ꯌꯥꯝ ꯀꯤ ꯌꯥꯝꯕꯨꯡ, ꯑꯩ ꯃꯈꯣꯟꯁꯦ ꯌꯥꯝ ꯀꯤ ꯌꯥꯝꯕꯨꯡ, ꯅꯪ ꯆꯠꯈꯤꯅꯨ ꯌꯥꯝꯕꯨꯡ, ꯑꯩ ꯃꯈꯣꯟꯁꯦ ꯀꯤꯌꯦꯕ." ꯑꯀꯤ ꯑꯈꯪ ꯌꯥꯝ ꯊꯦꯡꯅꯔꯛꯄꯅ ꯃꯥ ꯄꯪꯀꯤꯗ ꯀꯤꯔꯤ꯫ ꯑꯃꯝꯕ ꯁꯪꯁꯥꯔꯕꯨ ꯀꯤꯕ ꯅꯠꯇꯦ, ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯇꯝꯊꯤꯕ ꯁꯥꯖꯠ ꯑꯗꯨꯅ ꯀꯤꯍꯟꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯃꯃꯤꯠꯇꯨꯅ ꯅꯨꯄꯤꯗꯨꯗ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯤ, ꯌꯥꯝ ꯃꯨꯟꯅ꯫ ꯃꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯦꯝꯂꯨꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯈꯟꯊꯔꯛꯇꯨꯅ ꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯇꯞꯅ ꯃꯦꯟꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯁꯥ ꯅꯤꯛꯄꯗꯨ ꯈꯔꯗꯤ ꯐꯔꯛꯂꯤ꯫ ꯑꯀꯤꯕꯗꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯄꯤꯕꯥꯔꯦꯜꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯀꯤꯕ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯃꯊꯥꯗ ꯂꯩꯔꯤ꯫ "ꯀꯤꯒꯅꯨ, ꯑꯩ ꯂꯩꯔꯤ ꯍꯥꯏꯅꯗꯤ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯨꯅ ꯆꯦꯅ ꯃꯊꯥꯗ ꯀꯣꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯏꯀꯣꯏ ꯀꯣꯏꯕ ꯃꯇꯧ ꯇꯣꯏꯅ ꯎꯠꯄꯅ ꯃꯗꯨꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯦ." ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯅꯦ ꯀꯞꯂꯨꯕꯒꯤ ꯋꯥꯕꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯎꯏꯊꯔꯛꯂꯤ꯫ ꯆꯦꯅ ꯀꯣꯜꯂꯝꯕ ꯈꯨꯠꯁꯥ ꯑꯗꯨ ꯀꯣꯝꯊꯔꯛꯂꯤ꯫ ꯑꯣꯏꯔꯦ, ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯏꯪꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯕ ꯄꯣꯊꯥꯐꯝ ꯑꯃ꯫ ꯊꯃꯣꯏꯅ ꯌꯥꯅꯤꯡꯕꯒꯤꯔ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗ ꯂꯩꯈꯤꯕꯗꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯤꯠ ꯎꯕ ꯊꯣꯛꯂꯝꯂꯕ ꯈꯪꯂꯝꯒꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯨ, ꯑꯗꯨꯕꯨ ꯎꯗꯕꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯆꯤꯟꯕꯥꯜꯅ ꯐꯣꯡꯗꯣꯛꯇꯕꯅ, ꯅꯥꯀꯣꯡꯅ ꯇꯥꯔꯨꯗꯕꯅ ꯈꯪꯗꯕꯅꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯨ꯫ ꯄꯤꯕꯥꯔꯦꯜꯅ ꯄꯤꯛꯇꯛ ꯇꯧꯕꯤ ꯅꯨꯄꯤꯗꯨ ꯄꯝꯂꯒ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤ, ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯅꯨꯄꯥꯗꯨꯒꯤ ꯁꯔꯠꯀꯤ ꯕꯇꯟ ꯑꯃ ꯂꯩꯃꯅ ꯌꯥꯏꯁꯅꯥꯒꯤꯅꯤ ꯍꯥꯏꯗꯅ ꯁꯤꯕꯤꯕ ꯂꯤꯛ ꯃꯆꯥ ꯑꯗꯨꯅ ꯀꯣꯠꯇꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯒ ꯂꯩꯔꯨꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯃꯨꯟꯅ ꯃꯤꯠꯀꯨꯞꯇ꯫ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯇꯞꯊꯔꯛꯂꯤ꯫ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯁꯨꯞꯄꯤꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯁꯨ꯫ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯌꯥꯏꯁꯅꯥꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯐꯝꯂꯒ ꯋꯥꯈꯜ ꯑꯃ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯨ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯕꯖꯥꯔꯗ ꯆꯠꯂꯨꯁꯤ." "ꯁꯍꯔꯒꯤ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯠꯄꯁꯤ ꯑꯩ ꯍꯩꯅꯗꯦꯗ, ꯑꯗꯨꯅ ꯀꯣꯟꯅ ꯌꯥꯎꯒꯦ ꯌꯥꯝꯕꯨꯡ." "ꯀꯥ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯄꯥꯟꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯨ ꯈꯔꯁꯨ ꯌꯩꯍꯜꯂꯨ꯫ ꯄ꯭ꯔꯤꯌꯥꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯆꯅꯨ ꯊꯤꯟꯖꯜꯂꯛꯑꯒꯦꯀꯣ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯅꯨꯅ ꯅꯝꯗꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯕꯖꯥꯔꯗ ꯆꯠꯅꯕ ꯊꯣꯔꯛꯂꯤ꯫ ꯂꯩꯃꯅ, "ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯊꯣꯛꯎꯔꯣ ꯆꯠꯊꯣꯛꯎꯔꯣ."
Nakhoi yambungnane nangna ka manungda tuphak tupha ichan chana leibado nungaitadana tawzarini sesi. Imasi manam nambige law. Yaisnana chalukige hairamduna thorakli. Pibaralna achauba mall amada puduna lai. Priyasu mafam aduda ngaiduna leirami. Yaisnabu makhut samlaga pusinbirei. Priya, ekhoina jalise kaidano. Nangi dress leiba laiba. Akoiba singdu chatlaga phaja phajaba dress mayam ama puthoklaga Yaisnagi masada thangjin duna yengli. Nupidudi hoishu haida maisu haida tumina dumle. Pibaral du fachanglakpaga bab oida sat hairo. Priya, mana pam machudu yenghalu. Machugi wafamdi ifamdam hani. Noina phajani haibado adom yengo. Nupado haikai haidokluraga nungairaktre. Ei bab oirudabani. Sorry. Noini keke nu yenglamuko aisu manager ga wari hapeda sanoge. Pibaral du Yaisnada haifit inglamlaga chatkre. Ngasi piro leiba laise yamung hoigi dukani aina phaja phajaba khale leithadoin. Kaidawdoinoda mayam leisilaga migi onja tawbududa aina paksu setpiroidabaduda leiruno. Yamna su khanjingano ekhoida dana haibadane yambungna nangi mi transplant tawnaba donor thiri. Hek phangbaga nangi mit layeng ni hayena nahan wari sare imada. Kaigino yambungna lamlanbi aigidama sukwa biridi. Nangi na tawsida nungaitabagi ado nungsiduna tawba male. Ado atay lairi daparigi pawam tarabo. Ha, kay pawno, tadi. Daparido mina kay keno yam hayne. Atopa nupi amaga magi thabang mafamduda marag laaga unay haibra paw khara tai. Chapchabidi khangdeda aishu ado nang paw phaunadraba. Wahaiduda Yaisnado nungaitana. Phaunade. Kuire magi mawa mapaw takhidaba. Kari tawri haiba phaw hangbirakkhidreda. Parigi mama laglaga luhongba haidoklambadusu hairasir haina khalli. Adubu ma machin kangdre nupidugi Hoji oiriba phibamduda hena soklani khangbana ma tumin leishinbada tare. Yarese ma thoga phajana wari sara loir. Mina haibado jinthok oirambasu yai. Ai kanadaino hangaga mangi number lawbirake. Kaisung khallun. Jinbalda hairabasu thamoi nungdadi leitadre. Phanadi koirakle nungsiba magi mawa mapaw taraktaba. Pibaral suwari sanaba loiraduna makhoigi manakta lagle. Lorabo, chatpa yarabo. Lori yambong. Ado yambong, ay Yaisna thinbadi yawaroige. Office da sunghayak changlamgi, thaba khara sule hawe. Hoi. Priya do Yaisna da unsinduna haire. Phajana chatluko, horen phone tawrake. Wakhal nungaidaba khanjingan. Priya su lay haure. Makhoisu park amada laklaga gari do khamlaga Pibaral na haire. Law. Yum yorabo yambong. Nate park tani. Talli yum halasi. Milang ba mafamda ileningdeba. Yum halasi ba yambong. Mika shulangoye swagi fresh oiba nungsitse nasada karapol. Yam nungay banida kuirui law. Yaisna sutap na kumthare aduga magi white candle lawthoklaga Pibaral na white candle matonda pai. Aduga Yaisna na maningda paiduna tung tha mang tha tapna lai. Nupi magi ayaba yauda kudang soklude. Chatna amuga Yaisna da laiduna yengle. Nupi adu amuba sunglass amasu uppi. Mamaidagi hena chawge tawi madu yenglaga nofit tawje. Nupado park adugi leikol macha ama leiba misu kaya leitaba mafam aduda laklaga phamhalli. Tapna nupa aduso laptak phammi. Ing chiklaba mafam. Ing lauba nungsit aduna tabli masada phubado yam nungaije. Nupido mabu munna yenglaga hairei tapna. Heinadrabo yamna. Kaisum tawdeda yam nungai wakhal ingbagumna phawe. Pibaral do atiyado da yenglaga hairei tapna. Nung hangkibadagi atiya siyam phaje. Higok machugi sangbanaraba atiya asiga leijil maful kaya na pairisi pukningdi yam ing. Higok machu haise yam phajabra yambong. Phajay yamna.